ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯦ ꯂꯦꯞꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯡ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯃꯈꯥꯏ ꯇꯥꯔꯦꯕꯀꯣ ꯅꯣꯡꯁꯦ ꯖꯝ ꯖꯝ ꯆꯨꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯒꯤ ꯎ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯦꯕꯁꯦ ꯄꯥꯟꯕꯁꯨ ꯍꯧꯔꯦꯕꯅꯦ ꯄꯥꯟꯕꯁꯨ ꯍꯧꯔꯦ ꯑꯗꯣ ꯃꯈꯣꯡꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯆꯪꯉꯦ ꯏꯁꯤꯡ ꯂꯨꯞꯄꯦ ꯁꯦ ꯃꯈꯣꯡꯁꯦ ꯎ ꯃꯣꯔꯣꯛꯀꯁꯨ ꯀꯦꯜꯂꯦ ꯁꯦ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯄꯥꯟꯕ ꯍꯧꯔꯕꯅꯦ ꯐꯖꯅ ꯄꯥꯟꯕ ꯍꯧꯔꯛꯑꯕꯅꯦꯕ ꯍꯟꯗꯛꯁꯦ ꯁꯦ ꯁꯦ ꯄꯥꯜꯂꯦꯁꯦ ꯎꯕ꯭ꯔꯥ ꯁꯦ ꯄꯥꯜꯂꯦꯕ ꯈꯔ ꯑꯃ ꯍꯦꯛꯆꯟꯈ꯭ꯔꯒꯦ ꯆꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯤꯅ ꯑꯅꯥꯟꯕꯤ ꯄꯥꯝꯕꯤ ꯈꯔ ꯍꯧꯕꯅꯦꯕ ꯑꯗꯣ ꯂꯣꯏꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯆꯪꯉꯦꯕ ꯏꯁꯤꯡꯁꯦ ꯂꯣꯏ ꯆꯪꯉꯦ ꯑꯗꯨ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯦ ꯌꯦꯡꯉꯨ ꯑꯩ ꯍꯦꯛꯄꯁꯦ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣ ꯑꯩ ꯐꯅꯦꯛ ꯂꯧꯔꯛꯀꯅꯤ ꯑꯩ ꯐꯅꯦꯛ ꯂꯧꯒꯦ ꯃꯣꯔꯣꯛꯁꯦ ꯀꯦꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯦꯛꯇꯣꯛꯍꯧꯔꯕꯅꯤ ꯑꯆꯧ ꯑꯆꯧꯕꯁꯦ ꯈꯜꯂꯒ ꯍꯦꯛꯇꯣꯛꯍꯧꯔꯒꯦ ꯀꯦꯟꯕꯁꯨ ꯂꯣꯏꯗꯣꯔꯦ ꯑꯁ ꯃꯁꯥꯒ ꯇꯦꯛꯂꯛꯑꯦ ꯄꯥꯝꯃꯨꯏꯌꯦ ꯁꯤꯗꯤ ꯃꯣꯔꯣꯛ ꯑꯉꯧꯕꯁꯤꯗꯤ ꯂꯥꯝ ꯐꯪꯉꯔꯣꯏꯌꯦ ꯁꯤꯗꯤ ꯃꯥꯜꯂꯦ ꯉꯝꯃꯔꯣꯏ ꯃꯣꯔꯣꯛꯇ ꯅꯝꯕꯁꯤꯗꯤ ꯃꯌꯥꯝ ꯄꯥꯜꯂꯤꯗꯨꯗꯤꯗꯣ ꯃꯌꯥꯝ ꯄꯥꯜꯂꯤ ꯍꯦꯛꯇꯠꯂꯛꯇꯣꯔꯕꯅꯤ ꯁꯦ ꯑꯩ ꯍꯦꯛꯇꯣꯛꯄꯤꯔꯒꯦꯁꯦ ꯍꯦꯛꯂꯛꯀꯅꯨꯅ ꯍꯧꯖꯤꯛꯇ ꯃꯃꯥꯅꯁꯨ ꯄꯥꯏꯈꯔꯦ ꯑꯩ ꯇꯣ ꯍꯦꯛꯀꯦ ꯑꯥꯗꯁꯨ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯦꯅꯦ ꯀꯥꯏꯅꯣ ꯇꯣ ꯑꯥꯗ ꯇꯨ ꯑꯅꯤꯈꯛ ꯑꯅꯤ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯅꯤꯈꯛ ꯁꯣꯝ ꯁꯥꯏꯗ ꯂꯩꯔꯤꯁꯦ ꯀꯦꯟꯒꯔꯦ ꯑꯃꯨꯛꯀꯁꯨ ꯀꯦꯟꯒꯔꯦꯅꯦ ꯑꯁ ꯇꯟꯒꯔꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯅꯦ ꯁꯣꯝꯗꯩꯁꯦ ꯍꯦꯛꯂꯛꯀꯦ ꯉꯥꯏꯈꯣ ꯃꯣꯔꯣꯛ ꯑꯉꯧꯕꯁꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯤꯡꯁꯤꯗ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯙꯥꯔꯤ ꯃꯄꯥꯟꯅꯦꯁꯦ ꯙꯥꯔꯤ ꯃꯄꯥꯟꯅꯦ ꯏꯁꯤꯡꯁꯦ ꯆꯪꯕ ꯍꯧꯔꯛꯑꯦꯕꯀꯣ ꯏꯁꯤꯡꯁꯦ ꯆꯪꯕ ꯍꯧꯔꯦ ꯙꯥꯔꯤꯁꯦ ꯅꯞꯄꯦ ꯌꯦꯡꯉꯨ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯙꯥꯔꯤ ꯃꯄꯥꯟ ꯌꯧꯔꯦ ꯑꯩꯅ ꯂꯩꯕꯥꯛ ꯈꯔ ꯃꯦꯟꯁꯤꯜꯂꯤꯅꯦ ꯁꯦ ꯙꯥꯔꯤꯁꯦ ꯑꯗꯨꯒ ꯔꯥꯡ ꯈꯔ ꯍꯥꯞꯄꯒ ꯃꯦꯟꯁꯤꯜꯂꯦ ꯙꯥꯔꯤ ꯃꯄꯥꯟ ꯌꯧꯁꯜꯂꯛꯑꯦ ꯏꯁꯤꯡꯁꯦ ꯇꯨꯔꯦꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯏꯁꯤꯡꯁꯦ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯅꯤꯡ ꯂꯣꯟꯗꯒꯤꯅꯦ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯁꯦ ꯃꯅꯤꯡ ꯂꯣꯟꯗꯒꯤꯅꯦ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯣꯁꯦ ꯙꯥꯔꯤ ꯃꯄꯥꯟ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯌꯨꯝ ꯆꯪꯒꯗꯕ ꯈꯤꯇ ꯉꯥꯏꯔꯦ ꯃꯅꯨꯡꯗ ꯈꯔ ꯆꯪꯕ ꯍꯧꯔꯦ ꯁꯦ ꯙꯥꯔꯤ ꯃꯄꯥꯟꯁꯦ ꯂꯣꯏꯅ ꯆꯪꯉꯦ ꯃꯅꯤꯡꯁꯦ ꯌꯦꯡꯉꯣ ꯂꯣꯏꯅ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯪꯒꯣꯏꯅꯦ ꯁꯪꯒꯣꯏ ꯃꯌꯥꯗ ꯏꯁꯤꯡ ꯇꯞ ꯇꯞ ꯅꯞꯄꯦ ꯌꯦꯡꯉꯣ ꯏꯁꯤꯡꯁꯦ ꯆꯦꯟꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯦ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯩꯈꯣꯏ ꯆꯥꯛꯁꯪ ꯃꯅꯤꯡꯗꯅꯤ ꯆꯥꯛꯁꯪ ꯃꯅꯤꯡꯁꯤꯁꯨ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯂꯣꯏꯅ ꯏꯁꯤꯡꯅ ꯊꯨꯝꯗꯣꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯄꯥꯜꯂꯕꯅꯦ ꯑꯗꯣ ꯌꯥꯔꯔꯣꯏ ꯁꯤꯔꯅꯤ ꯀꯪꯕ ꯌꯥꯏ ꯌꯦꯡꯉꯣ ꯁꯤ ꯍꯧꯖꯤꯛ ꯄꯨꯡ 1 ꯉꯁꯤ ꯗꯦꯠ 18 ꯂꯩꯔꯤꯁꯦ ꯄꯨꯡ 1 ꯇꯥꯔꯦꯕ ꯍꯧꯖꯤꯛ
ꯑꯗꯣ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯌꯦꯡꯉꯁꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤ ꯃꯅꯤꯡꯂꯣꯝꯗꯗꯤ ꯂꯣꯏꯅ ꯏꯁꯤꯡ ꯋꯥꯜꯁꯦ ꯇꯞ ꯇꯞ ꯅꯞꯄꯦ ꯗꯥꯔꯤ ꯃꯊꯛ ꯍꯦꯜꯂꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯁꯤꯡꯒꯤ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯌꯨꯝꯅꯦꯁꯦ ꯅꯦꯕꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯁꯨ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯦ ꯁꯤ ꯗꯥꯔꯤ ꯃꯄꯥꯟꯅꯤꯁꯦ ꯏꯃꯨꯡꯗꯁꯨ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯁꯤꯅ ꯁꯣꯔꯣꯛꯇꯅꯦ ꯁꯣꯔꯣꯛ ꯏꯁꯤꯡꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯇꯨꯔꯦꯜꯂꯣꯟꯗꯒꯤ ꯄꯥꯔꯒ ꯂꯧꯕꯨꯛꯂꯣꯟꯗ ꯆꯦꯟꯊꯔꯤꯅꯦꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯏꯁꯤꯡ ꯆꯪꯕ ꯍꯧꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗꯨꯅꯦꯕꯀꯣ ꯏꯁꯤꯡ ꯆꯪꯉꯦ ꯁꯪꯒꯣꯏ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯒꯥꯔꯤꯁꯦ ꯁꯪꯒꯣꯏꯗ ꯊꯥꯡꯒꯠꯍꯧꯔꯦ ꯁꯨꯃꯥꯡꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯣꯝꯗꯗꯤ ꯏꯁꯤꯡ ꯆꯪꯉꯦ ꯏꯃꯨꯡꯗꯁꯨ ꯏꯁꯤꯡ ꯆꯪꯉꯦ ꯁꯦ ꯏꯃꯨꯡꯗꯁꯨ ꯏꯁꯤꯡ ꯆꯪꯉꯦ ꯏꯁꯤꯡ ꯆꯪꯉꯦ ꯏꯃꯨꯡꯗ ꯂꯣꯏꯅ ꯊꯥꯡꯒꯠꯂ ꯊꯝꯃꯦ ꯍꯦꯟꯖꯜꯂꯛꯑꯗꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅꯀꯣ ꯏꯁꯤꯡ ꯆꯪꯉꯦ ꯑꯁꯤꯅ ꯃꯅꯤꯡꯅꯦ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯕꯥꯊꯔꯨꯝ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯀꯩꯀꯥꯅꯦꯕꯀꯣ ꯁꯤ ꯂꯣꯏꯅ ꯏꯁꯤꯡ ꯆꯪꯉꯦ ꯁꯤ ꯐꯔꯛꯁꯦ ꯌꯦꯡꯉꯨ ꯂꯣꯏꯅ ꯏꯁꯤꯡ ꯆꯪꯉꯤꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯆꯪꯁꯤꯜꯂꯦ ꯏꯁꯤꯡꯁꯦ देखो यहाँ पर पहले पानी था अभी कम गया मैंने ऐसा किया था आदा पालू काबीने असिदा हौरिसे खामेन पाम्बी दei सौगरी पाम्बी बेलंद्री लुप्पे चूसु लोइना लुप्पे से थैबोंग पाम्बी थैबोंग गासु येंगो इसिंगसे ngasai ayuktagi amuk hena hengale ngasai ayukki condition duga hojik laiba condition siga hojik isingse chenjale ine manung londe yong se isingse chenjale ba ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅꯦꯕ ꯁꯤꯁꯦ ꯁꯦ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅꯤꯁꯦ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯥꯗ ꯀꯤꯍꯣꯝꯁꯨ ꯄꯥꯜꯂꯦ ꯀꯤꯍꯣꯝꯒ ꯂꯣꯏꯅ ꯂꯨꯞꯇꯣꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯦ sina nungdinggi matam gini siyong ay ngasai ayukta morok pambi se thumdabane ba ko hojik pung 3:30 tare hojik morok pambi se thumme ba se ay morok se thumme ba ising se kyam yangna ising se haigalaki hengalaki haibido ising ata ngaire akhoi maning se yong ngasai asigi paka se si paka se thumdabane hojik paka se thumme ba yengos le
ꯁꯣꯅꯥꯀꯟꯒꯤꯁꯤꯅ ꯈꯔ ꯀꯨꯠꯂꯦ ꯑꯗꯨꯅ ꯁꯣꯅꯥꯀꯟꯒꯤꯁꯤꯗꯤ ꯏꯁꯤꯡ ꯄꯨꯡ ꯊꯨꯝꯃꯦ ꯑꯗꯨꯒ ꯁꯣꯅꯥꯀꯟꯒꯤ ꯔꯨꯝꯁꯤꯅ ꯈꯤꯇꯪ ꯏꯁꯤꯡ ꯆꯪꯗ꯭ꯔꯤ ꯂꯣꯏꯅ ꯊꯥꯡꯒꯠꯂꯦ ꯁꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯀꯩꯀꯥ ꯑꯂꯩꯕ ꯄꯣꯠꯉꯩ ꯂꯣꯏꯅ ꯊꯥꯡꯒꯠꯂꯦ